Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Raija Thaki National Breastfeeding Week English ani kuntaruki palan ngasidagi hauragani Security gi akan bangak selgaloina ngasi jiribamdagi gari sing Imphal umda thorakle Lucknow da numini ni gi oiba BRICS lebak singi National Statistical Office losingba singi oiba mifam ngasidagi hauragani amasong handaki Glasgow Commonwealth Games ta weightlifting masana da mana phanglakla leba asigi sanaroi sing okpagi thoram ngasi New Delhi da pangthokre Raija Thaki oiba National Breastfeeding Week English ani kuntaruk haudokpagi thoram ngasi Lamphel leba State Family Welfare Training Center gi conference hall da pangthoklagani State Health Society National Health Mission amadi Directorate of Health Services na sinba thoram asida Health Services ki Director N Hemanta Kumar Singh yauna maru oiba mi kya saruk yagani thoram asiga mari lenana Akasbani Imphal gi ipau kangbuga khanana unabada Raija gi Health Services ki Director N Hemanta Kumar na sumna hai Breastfeeding tawna angang simbu tinjang kanjang dana nada yektana masama uphan badan natana koi mama ge haksang da su asuke meti kana bapi ana breastfeed matam sana pong phana tawsina koi angang unarba matungda hana gi physiological recovery da suke mating pangi laina tinada gi nga thopangami adoga suk yamna phajana kanare haibasi mayam po khangminarabasu koi nupi singna maroina mama obi singna makhoi da mapung phana sogat pitaba thabak mapham singda mapham matam chadaba koina engage tawba andagi angang da mabu pithakpada si phai si phati haibagi thajanabi mayam ama aduna maram moiraga practice asi mipum khudimangna tawba ngamde Brahma Kumaris Manipur na sinduna miyoi koti tara mayai ka basinjaktagi nanthoknaba wasak lobagi mega campaign ngasi Faidinga da leba masigi office ta pangthokli thoramdu da Mukhya Mantri Yumnam Khemchan amasung Griha Mantri Govindas Konthojam saruk yari Raija gi Health Services ki Director na thokpa report ki matung ina Manipur da ngarang phawbada apunba dengi lainana naba masing chama kuntare sukre masigi manungda Churachandpur jilla da khwaidigi yamna miyoi 38 laina asina naba thengnare Imphal East dagi miyoi 18 Imphal West dagi 10 Tengnopal dagi 12 Bisnupur dagi 8 Thawbal dagi 5 Sandel dagi 3 Ukhul dagi 3 Kangpokpi dagi 3 Kaksing dagi 2 laina asina naba thengnare Jiribam dagi potsai thana yawba gari sing asi kanboi ani thokna Imphal da thorakle aikhoi gi Jiribam pawmi ngathem biswaji na hai ahan ba kanboi da sana thangna ba polam sing puba gari yauna punna gari samayangkhai security gi akan ba ngaksel ga loinana Imphal da thorakhi ani suba kanboi da su tongan ba polam sing puba gari samayangkhai Imphal tamna thokhi haujik Jiribam da LPG puba gari nifu amasung thau puba tanker marphum do yauna punna gari samani phutaret panduna leiri Tripura gi West District Magistrate Dr. Bisal Kumar na Raija dugi social amasung voluntary organization singna punna honaduna mipum khudingmakta healthcare system amasung analayang gi khudongchaba laina phanghanaba hairi Agartala gi Dasami Ghata Sri Sri Mas Neha Mai Ashram Trust na sinduna pangthokpa lemna layang bagi kem ama hudokladuna Dr. Bisal Kumar na hai asigumba health camp pangthokpana samaj ki kanglu khudingmakta haksel gi khudongchaba phanghanbada maroiba thaudang lauri thoromaduda mafam adugi khunja chama henbada analayang gi khudongchaba sing phanghanki Kumjali singani kuntareta mikok thigadoriba sigidamak Assam da ngarang dagi self enumeration gi khudongchaba phanghanba haukhre miyamna makhoigi yum amasung masagi oiba kupawarol sing se.census.gov.in haiba portal asida sanglaga online gi khuthangda thajinba yagani portal asi numit khudingi ayuk pung 3 tagi ahing nongyai phawba hangani masida English amasung Assamese yauna lol 13 yauri self enumeration gi thaba asi loibaga sarkar na khanba enumerator singna yum da chatuna online da thajilakpa warol sing amu hana check tawgani masigi damak enumerator lising 35 hena sizinagani self enumeration gi thorang asi mikok thibagi thabak hena laithok hanaba amasung masida miyamna hena laiba mong da saruk yaba ngamnaba paikhalakpa thorangni hairi tabiriba pawse Akasbani Imphal dagini Lucknow da numini ni gi oiba BRICS lebak singi National Statistical Office singi lusing ba singi oiba mefam Bharana Sabapati oiduna ngasidagi hauragani mefam asida
BRICS Statistical Products, Innovation and Reforms in National Statistical Systems, Data Dissemination and Accessibility da hena fagathanaba amasung BRICS leibaksingi marakta wakhalon phongdongladuna hena tengbang pinanaba pandam thamli. Bihar, Gujarat amasung Madhya Pradesh ki Vidhan Sabha Kendra ahumgi marakki mikhal gi vote masing thibagi thabak sathari. Bihar ki Bankipur Vidhan Sabha Kendra, Gujarat ki Manjalpur amasung Madhya Pradesh ki Datia da mamang thagi kunthra da mikhal pangthokhi. Vote masing thiba sida postal ballot hana masing thiraba matung EVM machine gi kona thiri. Raija ahum asida vote masing thibagi thabakta asoengam thoktanaba election commission amatik chaba section tharang lokhatli. Madhya Pradesh ki Datia Vidhan Sabha ki vote masing Government Polytechnic College da counting table kunda thiri. Sahi asigi November kundagi kunipan phauba Goa da pangthokadoriba Yankai Suba International Film Festival of India IFFI da saruk yanabagi damak film sing thajilakpa yare hairi. Indian category gi oina tha asigi tangkhai chalakpa phaubugi manungda aduga malem thakki oiba film singi oina tha asigi kunthra mathoi phaubugi manungda thajilakpa yagani hairi. Arunachal Pradesh, Bihar, Sub Himalayan Lamdam, Nongchup Bengal amasung Sikkim da ngasi nongkan chugani haina Met Department na Orange Alert lauthokre. India Meteorological Department ki pauna hai Jammu Kashmir, Punjab, Delhi, Haryana, Chandigarh, Himachal Pradesh, Uttar Pradesh, Uttarakhand, Jharkhand, Madhya Pradesh amasung awang nongpuk raijasing da ngasi nong chugani. Madhya Pradesh, Vidarbha Lamdam, Telangana, Andhra Pradesh ki Samudra Khongbal amasung Lakshadweep na chingba mafamsingdadi lakliba numit nini da akan manungsit ka loinana nong chugani hairi. Rashtrapati Draupadi Murmu gi numit humni gi Odisha khongchat ngasidagi hauragani. Akashvani paumin hai Rashtrapati ngasi numit yungba matungda Odisha gi Bhubaneswar da thongani. Rashtrapati na ngasi numidang wairam katak manakta laiba Banarada Jagadguru Kripalu University sangagani. Rashtrapati na hayang Bhubaneswar dagi Behrampur phauba akhanaba railgari amata satkani. Tungda Ganjam Jilla gi Taptapani da satuna Ma Kandhuni Devi Mandir amasung Siva Mandir da lai khurumgani. Hayang numidang Rashtrapati na Golabandha da laiba Army Air Defense College da ahing lekani. Rashtrapati gi khongset asigi yenglaga Bhubaneswar amasung Katak da security gi akanba section tharang lokhatle. Rashtrapati na satkadaba Behrampur Railway Station dagi Taptapani Mandir Complex, Army Air Defense College na chingba lambi paringi mathakta no fly zone lauthokre. Handaki Glasgow Commonwealth Games da weightlifting masana da leba asigi oina mana phanglaklaba sanaroi sing okpugi thoram ama ngasi New Delhi da pangthokre. Kendra gi Sports Mantri Dr. Mansukh Mandaviya na sanaroi singbu taramna okhi. Games asida leba asigi sanaroi 13 na weightlifting masana da saruk yabada nipana mana phangba ngamkhi. Masigi manungda Manipur dagi Saikho Mirabai Chanuna nupigi kilogram 95 gi category da sanagi takban, Rishikanta Singh Chanambam na nupagi kilogram 30 gi category da lupagi takman amasung Bindyarani Devi Sorokhaibam na nupigi kilogram 59 gi category da senjeng takman phangkhi. Thoramadu da wangang bada Sri Mandaviyan hai sanaroi sing makha tana leba asigi mingchet prokpa ngamnaba sana khonabagi lamda sarkarna honaba yaba honagani. Nahasingna sana khonabagi lamda hena mai onsinduna pukning wakhal amasung masama ufana leinaba mantri na phongdokhi. Sri Mandaviyan hai स्पोर्ट्समैन कभी हारता नहीं, वो जीतता है या तो फिर से जीतने के लिए सीखता है, ऊर्जा अर्जित करता है। हमारे 3 एथलीट इस बार मेडल नहीं ले पाए हैं, लेकिन मेरा पूरा विश्वास है आदरणीय प्रधानमंत्री जी का आशीर्वाद आपके साथ है, सारी देश की 140 करोड़ की जनता की शुभेच्छा आपके साथ है। आने वाले दिनों में आप भी मेडल लेके आए। Sama kuntra mga suba Indian Oil Duran Cup ki Group D gi match amada ngasi Imphal gi Khuman Lampak Man Stadium da FC Rengdai amasung Trau FC sanagani. Match asi nungthil pung 3 dagi haugani. Aroibada maroiba paw amu hanna. Raija thaki National Breastfeeding Week lisingani kuntaru ki palan ngasi dagi hauragani. Security gi akan bangak sel galoina ngasi jiribam dagi gari sing Imphal om da thorakle. Lucknow da nomini gi oiba BRICS leibak singi National Statistical Office lusingba singi oiba mifang asidagi hauragani amasung handaki Glasgow Commonwealth Games ta weightlifting masana da mana phanglak laba leba asigi sanaroi sing opagi thoram ngasi New Delhi da pangthokre pauloi jare.